Rapist ni haiba miyoi ama sakhangdabasingna nongmaina kaplambadagi laikannaba nangdana laikhidre. Thaudosi Kaibul Lamjau Police Station gi manung channa leiba thanga histam leikaida thokibani. Sakhangdabasingna kaplambadagi laikannaba nangdana laikhidraba miyoi adu thanga hisnam leikaidagi hisnam Danasyam Elias Lalboy chahi 15 apokpa Budhi kawi hai. Presna phangba pauna mahak ngasi nungthil pung 3:15 rom chatpa matamda laikai aduda leiba dukan amagi mamangda phamduna leiringaida gari masada lakpa helmet uppa miyoi anina nongmaina kaplambani. Mahak kok ngakcham amadi thabakta nongmai maruna panbadagi laikannanabagidamak Moirang Community Health Center da pukhatlaba matung mafam aduda first aid piraba matung makhatana laikannanabagidamak Imphal tamna pukhalakpada lambi da laikhidabani. Laikhidraba haisnam Danasyam Elias Lalboy kumja 2017 gi February 16 gi numidang pung 6:30 taba matamda thanga salam leikaidagi nupi ama mobile phone da kauthoklaba matung nupi macha adugi yumdagi nongchup pangna kilometer ama rom chatlaga leiba Mahadeva singda ijat manghallaba matung mafam aduda nupi adubu hananaba honaramkhibani. Thaudo asi thokraba matung laikhidraba haisnam Danasyam Elias Lalboy police na phaduna jail da leirure. Nimit kharani gi mamangda belda thoraktuna yumda leirakhibani. Mahakpu kanana kaplambano haiba khangba ngamdri.